अहानबदा मरु एबा पाव ZUF ना फाजन के बाद ड्राइवर अनि खौपुंगी जगह अमदा थादोकलमले हाइरी अमदी नुमित हुमनी चुपना सथरपा साइंटिफिक ऑयस्टर मशरूम कल्टीवेशन ट्रेनिंग प्रोग्राम ngasi लोशिनक्रे खुरमजरी पोनी टीवी ने पिजबा नुमिदांगी मणिपुरी पाव मियेंग ताबिरी बसिंगबु जेनिफर शर्मा तराम नोकचरी हौजिक पाव संदोकना पिजरी जेलियांगरुंग यूनाइटेड फ्रंट ZUF ना था असगी तरा मापल द फाजन की बा खुराई पुठीबा लेकाई दगे थांगजम पाल अमदी खुराई कोंगपाल चिंगांगबम लेकाई दगे माइबम मनी ड्राइवर अनि असे ngasi नुंगथिल पुंग अनि मिनिट कुंट्रा रोम ताबदा खौपुंगी जगह अमदा थादोकलमले हाइरी अदुबु मखोय अनि हौजिक मफम कदाइदा लैरिबनो हाइबा अदु चप चाबा खंगबा ngमद्री पनबा याबदी ड्राइवर अनि असी हौखिबा मेगी तांग तरा मापलदा जिरी दगी हार पुथोकनबा चंखिबनी अमदी मखोय अनि खुटलाई पाइबा जेलियांगरुंग यूनाइटेड फ्रंट ZUF के मियोय सिंगना खौपुम दगी फाखिबनी मसिग मरी लेना ngasi खुराई लमलोंग बाजारदा वाकत मिफम अमसु फमखी Ibudau Marzing VLF Akutsam Naraga College of Agriculture Iroi Semba Amadi Digital India Corporation New Delhi na Sinduna Ministry of Electronics and Information Technology New Delhi gi mityang makhada numit humni chupna satharapa Scientific Oyster Mushroom Cultivation Training Program ngasi loishinkre Hangang mayai lekai Ibudau Marzing BLF Office da pangthokiba training program aduda CAU के Assistant Professor Dr. Abhinas Moirangthem Hangang Gram Panchayat के प्रधान के जयंत सिंह KVK Imphal East के SMS Plant Protection Dr. Ais Ramananda Singh MSRLM के Cluster Coordinator Thokchom Siman Devi Amadi Digital India Corporation के State Field Executive Technical Nongthombam Guneshwar Singh Susaruk Yaki Training Asgamari Lenina CAU da Agro Associate Oina Leba Keni Thangzamna Low Cost Oyster Mushroom Kit Matang da Training Program Asi Sinjabani Loinina Digital India Corporation ki Makada Lomi Mayam Ama Registration Tauraga Training Program Kaya Ama Pangthokli Haina Fungdoki Program Asi Maru Oina Lomi Singna Registration Tauraba Matungda Training Kaya Ama Pibirakasu Digital da Amuk Pau Fauna Nabagi Kudong Chaba Amadi Matam Chana Information Pinabagi Pandam da Training Asi Pangthokpani Haiki Training aduda saruk yakiba miyoi chamarom da certificate su yenthoki Digital India Corporation ni makada koi farmer mayam ama registration tawraga koi sumba program mayam ama aptok sari koi na main oina focus ti koi gi farmer sing ti register taw matung da koi gi training mayam ama pibi raga su phone da pau phangna na bagi facility hai tare koi gi digital oina mobile phone na pau phangna machine koi gi main to hai tare right information da koi gi tv ba right time da hai tare ngasi ayuk pung mapal minute kuntra rom tabada Bisnupur District Commando 16AR amadi Kumbi Police Station gi apun batim amana routine frisking tawbada miyoi ama draka konana fare hairi faraba miyoi adudi jamkhotin sa chahi kuntra mathoi apokpa jamsai Surachandpur District ki saichang khuldagini hairi Mangwandagi heroin powder ni chingnaba gram chatruk marfu tarani thoi yawba sapon kep tara taret amadi sel oina lupa lising tarani thoi ga chonga amadi miyoi asina thauduna lakiba higok machugi Activa 3G registration number MN01AB 5858 su fagat pak ngamki faraba miyoi amadi potlam sing adu Kumbi Police Station da makata ba action lokhatna bagi damak sinakre haidi Barak tampaki tongan-tongan ba maphamda ising ichaw mayok na bagum yumnag yangkhay muk layba Rongpur Seram Kuldasu Modura Turel pathok latuna thumzin khibana awa ba mayok na riba khunja singda Manipuri Youth Front of Assam MYFA na jana bagi potlam sing yen thokre MYFA gi Chief Advisor Seram Herazitna flood relief asiga mari lenena haikibada Barak tampaki ising ichaw asi handak Barak Turel gi ising asi sathina hengalapana maram oiraga khul asi thumjin khibani maram aduna MYFA na ising ichaw mayok nariba asida mateng kharadang oirabasu pangjabani haina phongdokhi MYFA gi flood relief aduda alu masur dal sapon soyabin thau amasung biscuit na chungba potlam kaya yenthoki MYFA na miyam gi yaifana bagi jamak flood relief asida angamba mateng pangjabani pang na basu honari amadi miyam na su mateng pangbiu haina phongdorakhi
Ngasigi MYFA flood relief yenthokpa aduda S Pradip Singh, T Mani Chandra, Premdip Singhana chingbasu saruk yakhi. Yu Thakfam haina mingthonba Facebook group asina SLE naduna hauzik kwa kaichal da laiba Asian Hospital da lairibi wabagai therapy saktagi chintha luwang bi kaubi nupi macha asigi damak ana layeng bada mateng khara da oida basu pangbo oina ngasi ayuk sel oina lupa lising kuntra mateng pangkhre chintha luwang bi hairi bi nupi macha asi lising ani tarani pal dagi narakpani loinana apokpa mapasu lomi oibana layeng bada yamna awaba amo oire hairi Mahak mamangda Rims Hospital amadi Excel Care Hospital Guwahati dasu layeng lure. Nupi macha asigi thawai asi kalminasi haina group asigi members singna phongdorak pagaloinena makhatana group asina miyam gi mateng pangkhigani hairi. Prime Minister Narendra Modi ki sarkar na miyam gi yaifana ba paikhatlak ba khongthang gi manung channa petrol amadi diesel gi excise duty hantakre. Center gi anoba khongthang asina petrol da hana piramba changdagi liter da lupa mapalga makhai aduga diesel dana lupa taret hantaragani haina Union Finance Minister Nirmala Sitharaman na mahaki Twitter da thagalakba warol amana haidi thaugi mamal hantarakiba asida Union Minister Singh amasung BJP gi luchungba kayana Prime Minister bu thagatpa phongdorakli BJP Manipur Pradesh ke President A Sarda Devi nasu petrol amasung diesel da lauramba excise duty hantakiba asida Prime Minister Narendra Modi amasung Union Finance Minister Nirmala Sitharaman bu thagatpa phongdorakle Ngasi Moirang Kendra gi Tronglao bi khulda famkiba ahum suba CPI Moirang Conference na Manipur gi sahar khuding makta Urban Employment Guarantee Scheme chana hanaba akan ba warep ama laubaga loinana government ta taksinaba khongjang sangsinaba sem sakre CPI gi National Executive Member M Narana wafam kaya pukatladuna laibak asida lairiba nong magi suraga hingnaba honariba mayam asigi phibam fagat handana laibak chawkhatpa ngamloi Mahang na haikibada Bharat ta lairiba senjau paiba singna nongma nongmagi paisa paiba hengalakli amadi lairaba singna nongma nongmagi phibam sokchin lakli maram aduna communist singna lingjal manana laibaki soiraba thausil asigi mayokta conference asida warep lauduna party gi constitution adugi makhada khongjang satagadabani haiki Pogi marakthakna atin babri amitang nominasi Breaking matung taram nokchari makhataba pau pizari How kiba megi tang tarani palda driver ani fa kiba aduga mari lenyana Khurai Social Youth Club na thadorpa cherol adugi matangda takhel mayum Robin na mahaglot kiba laiti haina sengdorakli Ngasi Robin gi Khurai thodam laikai de leiba mayum da pangthokiba paugi mifam amada Khurai Social Youth Club na thadorpa cherol amadi thangalakliba char sing adugi matangda sengdokladuna mahak transport sector asida unorganized worker ama onya leijabani mahak contractor natte purakliba mal adugi mapusu natte mahakti jiri gi table amada famlaga lakliba gari sing mahaki manakta laklaga mal khara hapiu haibagi sindok sinjin tawbagi leijabani hairi Mahakna phongdorakpagi matung inna megi tang tara nipalgi ayukta driver amana mangonda phone tawraklaga makhoi asi fare haiduna hairakhi amadi fari ba miyoi sing aduga mahakasu wari sanakhi loinena driver sing aduda makhoi asok apan yaudabra hangbada makhoi asok apan yaude fazana lairi haina khumlakhi mahaki matung inna mangonda karigumba makhal amatagi demand tawrakhiba laite amadi puriba mal adu agriculture department ki oibana makhoi de supau pikre hairi
Tawrakliba demand asi Agriculture Department tani mangonda natte mahaka mari leinade haina phongdorakli. Driver ani fa khibagi nonganbada driver adugi mayambani haiba ama phone tawrakhi amadi fa khraba miyoi ani adu magi maikaidagi su thadoraknaba yamna kanna hotnari. Masida Kurai Social Youth Club na mahagi phone switch off thamlaga load kre haibasi aranba wafam ni haina sengdokladuna lamdam adugi organization sing club sing amadi maira paibi sing punna hotna minaduna fa khraba miyoi sing adubu thadokna ba hotna minesi amadi government na su masigi matangda migyeng changbina ba appeal tawrakli. Moi direct deal to bani high riba port asi mogi some ransom amount asi engon da torpana te department torpani agriculture department ko high report asi tang tara ka mapan sida akoi gi mayam ba amana phone to engon da driver si gi mayam ne haidana moi family ne conference lo ri aduga akoi ohum bari sagi nimit sida tang tara mapan gi evening da wari sida yam clear cut akoi ohum mai di hoji Pariba miscreant hagadra kari hagadra underground outfit hagadra sigi mioi si haiba family sina conference loksal eba nanga wari saw wari sajai ai kaisu gai dai sage ai guram bazuna te ai miro suna te mi chen suna te adu wari sana matam sida yam clear cut ta masagi gari bu kidnap tawriba phariba mioi singsina yam clear akoi di robinda tawbuna te transporter da tawbusuna te natran driver da tawbusuna te akoi di department da taina bani department da akoi demand to bani haidana yam clear cut oina haidai mogi family su dum khang bani thaja dragana ingon da hojik loi mo recording lei wari sanagi ba conversation dugi aidum matam Krida Bharati ngasi Bharat Parikrama bike rally ama Brahmapur Nahabam basketball ground dagi Manipur ge speaker Thokcham Saityabrata Minister Govindas Konthauzam amadi MLA Tongbram Robindra ga loinana lamthakre. Ngasi nung tilpung amarom tabada Imphal Turelda asiba hakjang ama tautharakli. Laiki jaba miyoi adu yaripok changam dabi makha lekai dagi MD Abdullah Kauba miyoi amani hairi. Miyoi asi Indian Army da laibani hairi adubu haukiba megi tang tara tarukta mayum dagi koiba chatluge haiduna thokiba dagi mafam khangdana mangkibani hairi. Ngasi Imphal East Police na naharup thongkhong da thiba humbagi thabak sathabada miyoi ani dagi yamlaba kap sira fagat pak ngamkhre. Faraba miyoi adudi porompat pangal leirak-tagi MD Jabed Akhtar amadi Khetri Bengun makha lekai dagi MD Jabed Kalamni. Operation aduda kap sira box jama kuntra mari punna bottle lising tara hundoiga jamri. Maru ani yauba double barrel gun ama flag post hetpa gypsy ama car aniga loinana printer ama su fagat pak ngamkhre. Imphal East Commando na Manipuri area da thiba humbagi thabak sathabada UG ni chingnaba miyoi taruk fare hadi ngarang nungthil pung ahum rom tarakpada SP gi midyang makhada commando gi DSP na luchingba team amana police ka khutsam naduna Manipuri kaithel da question duna thiba humbagi thabak sathakibani mafam aduda leirambe miyoi chamarom wahang pahong sathabada singnaba miyoi taruk detain tawbakal oinana makhata ba wahang pahong gi damak hangang police station da khutsin nakre hari. Australia da pangthokiba mikhalda Prime Minister Scott Morrison ki sarkar maithiba nangduna chahi tara chupna satharapa conservative lengak loisin kre. Australian Labor Party ki luchungba Anthony Albanese na ruling coalition dagi sit masing hena fangduna Australia ki Prime Minister oiragani hari. Mikhal ki fall lauthoklaba matungda Scott Morrison na opposition ki luchungba amadi Prime Minister oigadoriba Anthony Albanese ka mahakawari sanaki haina phongdokladuna Mikhal da mai pakpa adugi namak mahakna thagatpa phongdokhi hairi. Masagi chahi yangkhai mari suraba outgoing luchingba aduna achawa party singda voters singna support tawkhibagi damak Mikhal aduda maithiba nangbani amasung leibak aduna phibam hena faduna mangjul thabak oigani haina haiki. Aroibada maroiba paw amuk hana pizari. Jet UF na fazan kiba driver ani khopum gi jaga amada thadok lamle hairi. Amadi
Numit humni chupna sa tharapa scientific oyster mushroom cultivation training program ngasi loisinkhre. Poni TV ki numidang ki Manipuri pau mi yeng tabiri basingbu amkana kramzari.